ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ. ꯁꯤꯜꯚꯤꯌꯥꯒ ꯔꯦꯕꯤꯀꯥꯒ ꯃꯕꯥꯅꯤꯃꯛ ꯉꯛꯅ ꯌꯦꯡꯉꯤ. ꯔꯦꯕꯤꯀꯥꯅ ꯇꯞꯅ, "ꯗꯥꯉꯥꯟꯕ." ꯉꯥꯟꯕꯅ ꯕꯣꯏꯅꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯃꯤꯠꯐꯥꯎ ꯀꯥꯛꯇ꯭ꯔꯤꯕ ꯅꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯗꯒ ꯀꯥꯔꯟꯒ ꯇꯥꯖ ꯁꯥꯔꯤꯕ. ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯀꯥꯔꯟꯒ ꯇꯥꯔꯝꯂꯕ ꯍꯤꯡꯗ꯭ꯔꯦꯅ ꯈꯪꯉꯨ." ꯕꯣꯏꯅꯥꯎꯈꯣꯏꯁꯨ ꯉꯥꯟꯕꯕꯨ ꯀꯤꯕꯗꯒꯤ ꯆꯦꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯁꯤꯜꯚꯤꯌꯥꯒꯤ ꯃꯄꯥꯗꯤ ꯅꯥꯕ ꯐꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯁꯣꯟꯖꯤꯜꯂꯛꯏ. ꯁꯅꯥꯍꯜ, "ꯃꯃꯥ, ꯑꯩꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯏꯆꯥ ꯆꯤꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯦꯡꯅꯤꯡꯕꯅꯤ. ꯐꯪꯗꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯈ꯭ꯔꯗꯕ ꯃꯥꯜꯂꯦ." "ꯂꯩꯃ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ. ꯅꯆꯥꯁꯤꯡ ꯑꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ. ꯆꯥꯎꯕꯒꯤ ꯍꯣꯁꯇꯦꯜꯒꯤ ꯐꯤꯁ ꯊꯤꯕꯒꯤ ꯃꯇꯝꯁꯨ ꯍꯦꯜꯂꯤ. ꯑꯉꯥꯡ ꯑꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯦꯟꯁꯨ ꯆꯪꯉꯛꯏ. "ꯏꯃꯥ, ꯕꯕꯥ ꯆꯥꯛ ꯄꯤꯖꯈ꯭ꯔꯕꯣ?" "ꯄꯤꯖꯔꯦ, ꯍꯤꯗꯥꯛꯁꯨ ꯄꯤꯖꯈ꯭ꯔꯦ. ꯊꯧꯕꯗꯤ ꯂꯥꯛꯍꯧꯔꯕꯅꯦ. ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ?" "ꯆꯥꯗ꯭ꯔꯤ. ꯅꯈꯣꯡ ꯅꯈꯨꯠ ꯆꯥꯝꯊꯣꯛꯎꯔꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ." ꯁꯣꯝꯗꯁꯨ ꯉꯥꯟꯕ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ. ꯅꯨꯃꯤꯗꯥꯡ ꯊꯦꯡꯕꯅ ꯍꯣꯁꯇꯦꯜꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯈꯤꯔꯝꯃꯤ. ꯐꯣꯟꯗꯨ ꯗꯇꯥ ꯑꯣꯟ ꯇꯧꯗꯨꯅ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯋꯥꯍꯩ ꯈꯔ ꯊꯝꯃꯤ. "ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯂꯩꯔꯥꯡ ꯑꯃꯗꯤ ꯏꯅꯥꯛꯇ ꯅꯛꯅ ꯁꯥꯠꯂꯤ. ꯃꯇꯧ ꯀꯔꯝꯅ ꯍꯦꯛꯇꯨꯅ ꯑꯩꯒꯤ ꯑꯣꯏꯒꯅꯤ. ꯏꯅꯥꯛꯇ ꯅꯛꯅ ꯁꯥꯠꯆꯔꯕꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯉꯝꯖꯗꯦ." ꯀꯨꯏꯍꯧꯗꯦ ꯃꯃꯥꯟꯅꯕ ꯔꯥꯖꯅ ꯔꯤꯄ꯭ꯂꯥꯏ ꯁꯠ ꯇꯧꯔꯛꯏ. "ꯅꯅꯥꯛꯇ ꯁꯥꯠꯄ ꯂꯩꯔꯥꯡꯗꯤ ꯅꯪꯒꯤꯅꯤ. ꯃꯤꯅ ꯍꯥꯟꯅ ꯍꯦꯛꯆꯈꯤꯅꯤ. ꯅꯅꯥꯛꯇ ꯁꯥꯠꯂꯦꯅ ꯂꯥꯏꯊꯣꯛꯆꯔꯨꯅꯨ." ꯉꯥꯟꯕꯅ ꯑꯃꯨꯛ, "ꯃꯤꯅ ꯍꯥꯟꯈꯤꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯅꯨ. ꯊꯃꯣꯏ ꯑꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ." ꯔꯥꯖ, "ꯑꯗꯨꯗꯤ ꯅꯪꯒꯤꯅꯦꯅ ꯁꯝꯕꯜ ꯆꯦꯠꯅ ꯈꯥꯎꯔꯣ. ꯃꯤꯅ ꯍꯥꯟꯈ꯭ꯔꯒ ꯂꯥꯁꯇ ꯁꯗꯥꯅꯟꯗꯒꯤ ꯁꯦꯠ ꯁꯣꯡ, ꯉꯥꯅꯨꯅ ꯑꯩꯅ ꯂꯣꯏꯔꯒ ꯌꯦꯔꯨꯝꯅ ꯃꯤꯅ ꯆꯥꯈ꯭ꯔꯦꯗꯣ ꯇꯥꯖꯍꯧꯖꯅꯤ." "ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ." "ꯈꯟꯕꯅ ꯀꯥꯟꯅꯔꯣꯏꯅꯦ. ꯑꯗꯣ ꯏꯇꯥꯎꯒꯤ ꯊꯃꯣꯏ ꯍꯨꯔꯤꯕꯤ ꯃꯤꯁꯨꯝ ꯍꯩꯕꯤ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯀꯔꯤ ꯄꯥꯃꯦꯜꯒꯤ ꯂꯩꯔꯥꯡꯅꯣ?" ꯉꯥꯟꯕꯅ, "ꯏꯇꯥꯎ, ꯑꯩ ꯃꯥꯒꯤ ꯆꯝꯖꯕꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ. ꯐꯖꯕꯤ ꯂꯩꯔꯥꯡ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯂꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕꯤ ꯂꯩꯔꯥꯡ ꯑꯃꯇꯗꯤ ꯌꯥꯎꯈꯤꯗ꯭ꯔꯤ. ꯑꯉꯥꯡ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯈ꯭ꯔꯦ." "ꯑꯉꯥꯡꯂꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯒꯤ ꯑꯉꯥꯡꯗꯨꯕꯨ ꯆꯥꯎꯝꯈ꯭ꯔꯕꯣ?" "ꯅꯠꯇꯦꯍꯦ ꯅꯪꯁꯨ, ꯀ꯭ꯂꯥꯁ 11ꯅꯤ." "ꯑꯣ, ꯅꯣꯏꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯃꯥꯜꯂꯤꯗ." "ꯃꯥꯅꯤ. ꯁꯤꯅꯅꯦ ꯑꯩꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯦꯜꯂꯤꯕꯁꯦ." ꯔꯥꯖ, "ꯅꯨꯡꯁꯤ ꯍꯥꯏꯍꯧꯔꯣ ꯅꯅꯥꯛꯇ ꯂꯩꯔꯤꯉꯩ. ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯍꯧꯔꯣ ꯅꯅꯥꯛꯇ ꯂꯦꯞꯂꯤꯉꯩ." ꯉꯥꯟꯕ, "ꯑꯣꯀꯦ." ꯉꯥꯏꯍꯥꯛ ꯃꯦꯁꯦꯖ ꯊꯥꯅꯔꯝꯂꯒ ꯑꯍꯤꯡ ꯑꯗꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯁꯟꯗꯦ ꯑꯣꯏꯕꯅ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯃꯥꯒꯤ ꯐꯤ ꯁꯨꯅꯕ ꯌꯥꯎ, ꯃꯌꯨꯝ ꯅꯛꯄ ꯈꯔꯅ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯌꯥꯎꯏ. ꯁꯤꯜꯚꯤꯌꯥꯗꯤ ꯃꯄꯥꯟꯗ ꯐꯤ ꯁꯨꯔꯤ. ꯔꯦꯕꯤꯀꯥꯗꯤ ꯃꯌꯨꯝꯗ ꯆꯠꯈꯤ. ꯉꯥꯟꯕ ꯍꯥꯞꯄꯦꯟ ꯑꯃꯒ ꯇꯤ ꯁꯔꯠ ꯇꯨꯃꯒ ꯁꯦꯠꯂꯒ ꯁꯨꯃꯥꯡꯗ ꯆꯤꯌꯔꯗ ꯐꯝꯂꯒ ꯐꯣꯟ ꯃꯦꯠꯄ ꯁꯥꯔꯒ ꯁꯤꯜꯚꯤꯌꯥꯕꯨꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯉꯤ. ꯁꯤꯜꯚꯤꯌꯥꯒꯤ ꯐꯤ ꯁꯨꯐꯝ ꯃꯅꯥꯛꯇ ꯁꯦꯂꯤꯁꯨ ꯂꯥꯛꯏ ꯉꯥꯟꯕ ꯌꯦꯡꯕ. "ꯄꯤꯛꯇ꯭ꯔꯨ, ꯐꯤ ꯁꯨꯔꯝꯃꯤꯔꯣ?" ꯁꯤꯜꯚꯤꯌꯥ, "ꯁꯛꯊꯤꯕꯤ, ꯅꯁꯛꯇꯨ ꯊꯤꯕꯗ ꯅꯠꯇꯅ ꯃꯤꯠꯁꯨ ꯇꯥꯡꯂꯕꯣ? ꯐꯤ ꯁꯨꯔꯤꯃꯛꯇꯁꯤꯗ ꯐꯤ ꯁꯨꯔꯤꯕ꯭ꯔꯥ ꯑꯩ?" ꯁꯦꯂꯤ ꯃꯤꯠꯇꯨꯗꯤ ꯉꯥꯟꯕꯗ ꯌꯦꯡꯉꯤ. ꯑꯗꯨꯒ, "ꯗꯥ ꯉꯥꯟꯕꯁꯦ ꯌꯥꯝ ꯐꯖꯩꯌꯦ. ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ ꯑꯩꯗꯤ. ꯅꯨꯄꯤꯒ ꯀꯣꯏꯖꯥꯠꯂꯣ ꯁꯤꯕꯣ?" ꯁꯤꯜꯚꯤꯌꯥ, "ꯈꯪꯗꯦ. ꯗꯥ ꯉꯥꯟꯕꯁꯤꯗ ꯂꯩꯔꯦ ꯇꯨ, ꯍꯪꯉꯨꯆꯣ." ꯀꯣꯏꯔꯝꯗꯅ ꯑꯃꯨꯛ, "ꯀꯣꯏꯔꯝꯅꯤꯗ. ꯃꯁꯛ ꯑꯁꯦ ꯌꯥꯗꯦꯕ." ꯁꯤꯜꯚꯤꯌꯥꯅ ꯍꯥꯏꯔꯛꯏ. "ꯁ꯭ꯋꯥꯏꯗꯅꯦ ꯄꯦꯄꯥ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯂꯅꯨ, ꯇꯥꯅꯤꯡꯗꯦꯀꯣ." ꯁꯦꯂꯤ, "ꯑꯩꯉꯣꯟꯗ ꯏꯁꯧꯒ ꯇꯧꯁꯤꯜꯂꯛꯏꯅꯦ. ꯉꯁꯤ ꯏ ꯀꯥꯔꯛꯇꯅ ꯐꯤ ꯁꯨꯕꯒꯤ ꯁꯔꯞ ꯃꯆꯨꯝꯁꯦ ꯂꯣꯏ ꯍꯩꯖꯤꯜꯂꯛꯀꯅꯤ." "ꯑꯦ, ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ?" ꯁꯦꯂꯤ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈꯤ. ꯁꯤꯜꯚꯤꯌꯥ ꯐꯤꯗꯣ ꯃꯈꯨꯠꯇꯨꯅ ꯀꯟꯅꯁꯨ ꯅꯣꯏꯔꯤ, ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ.
ꯃꯁꯛꯁꯤꯒ ꯃꯤꯒꯤ ꯄꯥꯈꯪ ꯑꯆꯧꯕꯁꯤꯗ ꯏꯔꯥꯡꯒ ꯇꯧꯁꯜꯂꯤ ꯃꯁꯤ ꯅꯨꯄꯥꯁꯤꯁꯨ ꯆꯠꯈꯤꯒꯦ ꯂꯩꯇꯦ ꯁꯨꯝ ꯐꯝꯃꯒ ꯂꯩ ꯉꯥꯟꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯅꯨꯡ ꯃꯆꯥ ꯈꯔ ꯈꯨꯜꯂꯒ ꯁꯤꯜꯚꯤꯌꯥꯗ ꯊꯣꯝꯃꯤ ꯁꯤꯜꯚꯤꯌꯥꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯠ ꯑꯣꯏ ꯂꯩꯗꯨꯅ ꯀꯟꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯉꯥꯟꯕꯗꯤ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯒ ꯐꯣꯟ ꯃꯦꯠꯂꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯣꯝꯂꯛꯄ ꯑꯗꯨꯗ ꯁꯤꯜꯚꯤꯌꯥ ꯀꯟꯅ ꯂꯥꯎꯔꯛꯏ ꯀꯔꯝꯕ ꯁꯛꯊꯤꯕꯅꯣ ꯅꯨꯡ ꯊꯣꯝꯂꯛꯏꯁꯤꯕꯣ ꯉꯥꯟꯕ ꯃꯆꯤꯟ ꯈꯨꯝꯂꯒ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ ꯁꯤꯜꯚꯤꯌꯥ ꯐꯤ ꯁꯨꯔꯝꯕ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯆꯣꯠꯄ ꯃꯈꯨꯠꯇꯣ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯗ ꯑꯃꯨꯛ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯉꯥꯟꯕ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯁꯤꯜꯚꯤꯌꯥ ꯃꯈ꯭ꯋꯥꯡ ꯃꯦꯜꯂꯒ ꯉꯥꯟꯕꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯄꯤ ꯍꯦ ꯁꯛꯊꯥꯊꯤꯌꯦ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯨꯡ ꯊꯣꯝꯂꯛꯏꯁꯦ ꯉꯥꯟꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯑꯦ ꯀꯅꯥꯅ ꯑꯉꯥꯡꯗ ꯅꯨꯡꯅ ꯊꯣꯝꯂꯛꯏꯕ ꯃꯃꯥꯏ ꯑꯗꯨ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯁꯤꯜꯚꯤꯌꯥ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯉꯥꯟꯕꯒꯤ ꯃꯀꯣꯛꯇ ꯊꯤꯜꯂꯒ ꯑꯩꯕꯨ ꯈꯪꯉꯣꯏꯗꯕꯒꯤ ꯅꯤꯡꯕ꯭ꯔꯣ ꯁꯛꯊꯥꯊꯤꯌꯦ ꯉꯥꯟꯕꯁꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯍꯦ ꯑꯉꯥꯡ ꯁꯤꯜꯚꯤꯌꯥ ꯐꯠ ꯂꯩꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ ꯃꯈꯣꯡ ꯌꯦꯠꯇꯨꯅ ꯄꯜꯂꯒ ꯉꯥꯟꯕꯒꯤ ꯇꯝꯄꯥꯛꯇ ꯍꯥꯏꯗꯔꯛꯏ ꯉꯥꯟꯕꯅ ꯉꯥꯛꯂꯛꯄꯒꯤ ꯃꯈꯨꯠꯇꯨꯅ ꯃꯉꯛꯇ ꯀꯣꯜꯂꯤ ꯉꯥꯛꯇꯪꯗꯤ ꯑꯅꯤ ꯑꯗꯣ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯩ ꯉꯥꯟꯕ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯁꯤꯜꯚꯤꯌꯥꯒꯤ ꯈꯣꯏꯗꯥꯅꯕꯤ ꯅꯨꯡꯁꯤꯕꯅ ꯃꯇꯨꯝ ꯃꯇꯨꯝ ꯌꯣꯝꯂꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯀꯨꯞꯊꯒꯩ ꯌꯦꯡꯉꯤ ꯁꯤꯜꯚꯤꯌꯥ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯇꯝꯄꯥꯛꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯐꯤ ꯁꯨꯐꯝꯗ ꯑꯃꯨꯛ ꯆꯦꯟꯈꯤ ꯉꯥꯟꯕ ꯊꯃꯣꯏ ꯃꯍꯤ ꯂꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯆꯤꯜꯗ ꯃꯣꯃꯣ ꯅꯣꯛꯂꯒ ꯁꯤꯜꯚꯤꯌꯥꯒꯤ ꯃꯥꯏꯀꯩꯇꯕꯨ ꯌꯦꯡꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯔꯦꯕꯤꯀꯥꯁꯨ ꯂꯥꯛꯂꯦ ꯁꯤꯜꯚꯤꯌꯥ ꯇꯨꯝꯃꯒ ꯂꯩꯕꯗꯨ ꯍꯧꯗꯣꯔꯛꯏ ꯁꯤꯜꯚꯤꯌꯥ ꯑꯩ ꯂꯥꯛꯑꯦ ꯁꯤꯜꯚꯤꯌꯥ ꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯑꯦ ꯑꯩꯗꯤ ꯅꯪ ꯉꯁꯤ ꯂꯥꯛꯑꯔꯣꯏꯗꯣꯏꯕ ꯈꯜꯂꯨꯔꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯕ ꯅꯪ ꯅꯊꯟꯇꯒ ꯂꯩꯍꯟꯅꯤꯡꯗꯦ ꯏꯕꯦꯝꯃ ꯏꯁ ꯑꯆꯥꯄꯣꯠꯀ ꯌꯥꯎꯔꯛꯇ꯭ꯔꯣ ꯌꯥꯎꯔꯦ ꯅꯕꯥꯏꯅꯅꯦ ꯃꯌꯥꯝ ꯂꯩꯊꯔꯛꯑꯦ ꯁꯤꯜꯚꯤꯌꯥꯅ ꯏꯕꯥꯏ ꯀꯥꯏꯅ ꯌꯥꯝ ꯍꯟꯖꯅꯤꯡꯕꯒꯤ ꯋꯥꯔꯣ ꯑꯩꯅ ꯈꯔꯒ ꯄꯤꯛꯄꯁꯤꯗ ꯑꯦ ꯅꯪ ꯅꯨꯄꯥꯒ ꯀꯣꯏꯔꯕꯣ ꯔꯦꯕꯤꯀꯥ ꯑꯩꯅ ꯀꯣꯏꯕ ꯅꯠꯇꯤꯌꯦ ꯃꯥꯅ ꯀꯣꯏꯔꯛꯂꯤꯅꯤ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯅꯨꯄꯥꯒ ꯀꯣꯏꯔꯝꯃꯤ ꯀꯥꯏꯗꯒꯤꯅꯣ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯁꯛꯀꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕꯩꯔ ꯈꯪꯗꯦ ꯄꯪꯐꯗ ꯐꯖꯩ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯃꯤꯒꯤ ꯋꯥꯗꯤ ꯈꯪꯗꯦꯀꯣ ꯉꯥꯏꯈꯣ ꯑꯩꯒꯤ ꯂꯥꯏꯔꯤ ꯅꯪ ꯑꯁꯦꯡꯀꯤ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯅꯗꯕ꯭ꯔꯣ ꯁꯤꯜꯚꯤꯌꯥꯅ ꯀꯣꯏꯅꯗꯦꯗ ꯇꯜꯂꯦ ꯀꯣꯏꯅꯅꯤꯡꯗꯦ ꯅꯨꯄꯥ ꯀꯥꯏꯅꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦꯅ ꯍꯥꯏ ꯑꯁ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯉꯩꯗꯅꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯅꯨꯄꯥ ꯀꯥꯏꯅꯩꯌꯦꯅ ꯌꯥꯝ ꯀꯞꯄꯦ ꯃꯈꯨꯠꯀꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯤꯡꯗꯒ ꯕ꯭ꯂꯦꯠꯅꯒ ꯍꯛꯂꯤꯅꯦ ꯀꯤꯖꯩꯉꯣ ꯑꯗꯣ ꯅꯪ ꯀꯔꯝꯕ ꯃꯈꯜꯒꯤ नुपा पामगे हाइदी लेदना मसक फजबा मरल लेबा मयाम लेदना सिल्विया ऐदी पिकपनिना मसा फबा वांग चावबा नुपा थोकपा पामे नुपा दी ओइरगा होमो चुबदुदी ऐदी पामदे नुपा थोकपा ऐबु लुना तौबिगदबा थमोइ सेंबदो ऐदी पामे रेबिकाना अमु नुपा खनबदी हैरेने अदो हौजिकी मतमसिदा नुपासे थमोइ सेंबा लेट्रेदा नुपीसुने लेरोइदबा नुपादगी चाथोगौबा थेंदोखौबा नुपासु लौबिरोइदबा नुपीदगी ओइजबा थीबा लौनम तौरगा नुपीगी इकाई खुमनबा मांगहनबीबा सिगुम्बा मयामसिदगिने मोत तिनरक्तदना काइनबा यावरक्लिसे सिल्वियाना अमु याम चुमे अदेदी एफबीदगा व्हाट्सएपदगा आई सिंगलनी नुपी दरका तादे नुपी सिंगसु नुपा कोइदबना फरे युम पांड्रबसु याय सिंगल इज द बेस्ट कोइलाउ लाउनारानी विक्टिम ओइबा ngaktani nupi mawa laudi hariba nupa mawa laudi hariba singado ai sukizai nupa koidoga tale single is the best ado ai di victim di oijadriko nong nini di housing kre Sylvia sales su watle notebook kai kasu leraktre yumgi mina su kaisu hairaktana tumina laikibagi thawai nungai jade somdasu mapagi hidak langthaka
layengba kaiga tawbada paisa khara khudong chadabadagi machalgi awat apa hangba ngamdabani. Thabak sufamda Jinglen Tada che khra wale nupa aduna Ibunga puraage As waida lairabagi punsi se mi khwaidona chaning ba seni makai do phangdre icha singi imungi mena bo honabada Jinglena amu Tada lairaba mapok ta poklurabanina khara khangba tare dana Thawbana amu Da chau simen chu leikre ngasi gi di athik pe khara do lusilamona haye yumbuna hayeng antana la oye Jinglen Phare phare ngasi gi di athik pasi dangne lusilamage ta da suwaram lani ngaya potharo ai si lusilamlaga yumda hannaba Thabak loiramlaga yumbudagi sel khara lauraga mayumda halaklami numidangi matamni Jinglena ibohalda phone tawraklami Ibohal Hello Jinglen Sir ai Sylvia gi mabungni Sylvia amta pahan biroba Warden nupiduna Sylvia bu kaurami Sylvia yumgi phone lae Sylvia mayumdagi mina phone tawrei haibaduda harau harau chenthorei Ibohal Se nabungni phone tawrei se Sylvia phone du lauraga mapanda thoklei Jinglen Chauba Dacho no yamna fate aigidi awat apasu amta hangbide migidi mama mapa loina lai aduga kai watlena loina hangbi aduga aigidi nomada sulakbide hangsu hangbide Da chau hoisu somda thabak chinbagini Thabak ana chillo noida Masidi ba hayeng soidana laage yarabra Lakni hairaga amuk thabak chilena suklak la aroi hayeng di soidana laage ba hek laktabada aina kaidogi yengu lakani fees kane loina pithoklamadawni nangidi kai watke hayeng lakpada leibirake chocolate lero hoine nangi sizinaba ataidi kari watlige notebook so amta leitre pen su leitre paisa su amta leitre adudi loina sunaba leirage ko Imanabidagi wairaga sinai Blanky boy 75 pibado ani lero ko dacho hoine lerake ba ado dacho thamage ko ngai ko kai watke sachar hairo kuimalle noigi sardo amuk sawarni chocolate to adu kaunu ko atopa chapochu lero ko hoi ado kainomga kainu hairo ne sum tawraga lei matam mangandana leirene Mama baba damchasu loina miss tawena amta haibiyu ko hoine adudi thamage ko hoi dacho Sylvia ibohalda phone pirugena mai leisilakpada thongjilda nganba leplaga leirami phone adu nganba doina pi nganba nangdi kanaga wari sariba dacho gani Nachal thino baba da takthora mi dacho ga wari sare aduga sar su khangbani yungi mini kaina haijelaga kanaga ron bawari sari na hostel da badana moiga da thabakti tarokchanu naya do satchani mapanda lona ga wari saraga yungi mini kaina usittaba saradana sakthi ba mina dacho ga ne haraga ibohal su thoklei Sylvia nabungdi phone thamkrabra thamkre sir dangan bada phone pirabani ngan bana mu ba singang se machil thiri ne mabung ni aijalaga mapan sida lona wari toramli ne ai loina tahorabani sir da chawna natra phone tawragli do ai atopa kana ga sade da chawni haraga mana thajadriye nangi dadana phagi tawrini da chalo chango larik pajaruro ibohal ngan badagi phone di lauraga changkre ngan ba angang na machil thiba ngasidi thabak tawge do Sylvia murum soli mana khara wang chawbasida mu ineba memgi machago iramdradi ma ko khujinjina mama yado
ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯇꯧꯅꯤ ꯉꯥꯟꯕꯅ ꯀꯔꯤ ꯍꯥꯏꯗꯧꯕ ꯆꯤꯊꯔꯦ ꯃꯥꯏꯕꯤꯗꯧꯅ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯁꯛꯊꯤꯕꯧ ꯆꯤꯟꯊꯤꯕ ꯁꯤꯜꯕꯤꯌꯥ ꯐꯠ ꯆꯠꯈꯤ ꯉꯥꯟꯕꯁꯨ ꯅꯣꯛꯂꯒ ꯁꯤꯜꯕꯤꯌꯥꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯜꯕꯤꯌꯥ ꯍꯣꯏ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯃꯇꯝꯅꯤ ꯉꯥꯟꯕ ꯄꯣꯜꯊꯤꯟ ꯑꯃ ꯄꯥꯏꯔꯒ ꯁꯤꯜꯕꯤꯌꯥ ꯍꯣꯏꯒꯤ ꯔꯨꯝ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯑꯉꯥꯡ ꯍꯣ ꯑꯉꯥꯡ ꯁꯤꯜꯕꯤꯌꯥꯒ ꯔꯦꯕꯤꯀꯥꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯔꯦꯕꯤꯀꯥ ꯗꯥꯉꯥꯟꯕ ꯀꯩ ꯍꯥꯏꯒꯦ ꯉꯥꯟꯕ ꯄꯣꯂꯤꯊꯤꯟꯗꯨ ꯁꯤꯜꯕꯤꯌꯥꯗ ꯄꯤꯔꯛꯏ ꯁꯦ ꯅꯪꯒꯤꯅꯤ ꯁꯤꯜꯕꯤꯌꯥ ꯉꯛꯅ ꯀꯩꯅꯣ ꯁꯤꯗꯤ ꯀꯅꯥꯅ ꯄꯤꯔꯛꯂꯤꯅꯣ ꯅꯪꯒꯤꯅꯤ ꯑꯩꯅ ꯄꯤꯕꯅꯤ ꯁ꯭ꯀꯨꯜ ꯃꯇꯝ ꯑꯣꯏꯔꯦ ꯂꯣꯏꯁꯤꯜꯂꯨꯔꯣꯆꯣ ꯉꯥꯟꯕ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯤꯜꯕꯤꯌꯥ ꯍꯣꯏꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯄꯣꯂꯤꯊꯤꯟ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯉꯤ ꯅꯣꯠꯕꯨꯛ ꯈꯔꯒ ꯄꯦꯟ ꯈꯔꯒ ꯄꯩꯁꯥ ꯑꯆꯣꯏꯕ ꯈꯔꯒ ꯑꯆꯥꯄꯣꯠ ꯈꯔꯒ ꯑꯣꯏꯔꯝꯃꯤ ꯁꯤꯜꯕꯤꯌꯥ ꯗꯥꯆꯧꯒ ꯂꯥꯛꯂꯝꯃꯖꯥꯠꯂꯣꯅꯦ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ ꯗꯥꯆꯧ ꯂꯥꯛꯑꯗꯤ ꯅꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯁꯤꯗꯤ ꯀꯅꯥꯅ ꯗꯥꯉꯥꯟꯕꯅ ꯄꯤꯕꯅꯦ ꯍꯥꯏꯔꯤꯗꯨꯗꯤ ꯅꯪꯒꯤꯅꯦꯅ ꯑꯩ ꯀꯩꯅꯣꯝꯃ ꯆꯤꯡꯅꯩꯀꯣ ꯁꯤꯜꯕꯤꯌꯥ ꯀꯩ ꯆꯤꯡꯅꯩꯕ ꯔꯦꯕꯤꯀꯥ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯆꯤꯡꯅꯩꯌꯦꯗꯤ ꯆꯤꯡꯅꯩ ꯑꯗꯨ ꯀꯩꯅꯣꯕ ꯗꯥꯉꯥꯟꯕꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯤ ꯀꯔꯤ ꯈꯜꯂꯤꯅꯣꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦꯕ ꯑꯩ ꯀꯨꯏꯔꯕꯅꯤ ꯆꯤꯡꯅꯕ ꯑꯣ ꯑꯥꯏꯅꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯅꯪꯅ ꯀꯔꯤ ꯚꯥꯞ ꯑꯃꯨꯛ ꯇꯥꯔꯤꯕ ꯌꯥꯗꯦꯀꯣ ꯅꯨꯄꯤꯁꯦ ꯁꯤꯜꯕꯤꯌꯥ ꯑꯩꯅ ꯗꯥꯉꯥꯟꯕꯗ ꯁꯛꯊꯤꯕꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯗꯅ ꯍꯣꯏꯅꯦ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯍꯩꯅꯕꯤꯅꯤ ꯀꯩꯅꯣ ꯅꯣꯠꯕꯨꯛ ꯀꯩꯀꯥ ꯄꯤꯔꯛꯂꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯁꯛꯊꯤꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯇꯅꯕꯒꯤꯅꯤ ꯔꯦꯕꯤꯀꯥ ꯃꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯛꯑꯒ ꯁꯤꯜꯕꯤꯌꯥꯗ ꯌꯦꯡꯉꯛꯏ ꯁꯤꯜꯕꯤꯌꯥꯅ ꯑꯩꯅ ꯁꯛꯊꯤꯕ ꯍꯥꯏꯕꯒꯤ ꯁꯥꯎꯔꯤ ꯃꯥꯜꯂꯦꯅꯦ ꯅꯣꯠꯕꯨꯛꯀ ꯄꯤꯗꯅ ꯊꯦꯝꯃꯤꯁꯦ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ ꯅꯪꯒꯤ ꯕꯥꯞ ꯈꯨꯇꯥꯗꯣ ꯁꯤꯜꯕꯤꯌꯥ ꯀꯩꯗꯧꯔꯕ ꯏꯕꯦꯝꯃ ꯅꯪꯁꯤ ꯄꯪꯂꯤꯔ ꯁꯤꯡꯂꯤꯔ ꯑꯃꯗꯤ ꯇꯧꯔꯦ ꯁꯤꯡꯒꯤꯅꯦ ꯑꯩꯒꯤꯁꯦ ꯄꯪꯕꯒ ꯅꯠꯇꯦ ꯔꯦꯕꯤꯀꯥ ꯑꯁꯦꯡꯕꯅꯤ ꯗꯥꯉꯥꯟꯕꯁꯦ ꯅꯪꯕꯨ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯤꯜꯕꯤꯌꯥꯅ ꯍꯦꯛꯇ ꯂꯥꯛꯏ ꯑꯩ ꯀꯩꯗꯧꯔꯕ ꯑꯩ ꯀꯩꯗꯧꯔꯒꯦꯕ ꯔꯦꯕꯤꯀꯥ ꯁꯤꯜꯕꯤꯌꯥꯗ ꯃꯆꯤꯟ ꯄꯥꯏꯁꯤꯜꯂꯤ ꯁꯤꯜꯕꯤꯌꯥ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯩꯗꯧꯔꯒꯦꯕ ꯔꯦꯕꯤꯀꯥꯁꯨ ꯁꯥꯎꯅ ꯍꯩꯀ꯭ꯔꯨ ꯃꯔꯨ ꯄꯤꯛꯇ꯭ꯔꯨ ꯁꯤꯜꯕꯤꯌꯥꯅ ꯑꯃꯨꯛ ꯑꯣ ꯅꯪꯃꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ ꯃꯤꯅ ꯍꯥꯏꯕꯗꯤ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯔꯕꯅꯤ ꯃꯤꯅ ꯑꯃ ꯍꯥꯏꯒꯦ ꯇꯧꯏ ꯃꯥꯅ ꯚꯥꯞꯁꯦ ꯇꯥꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ ꯊꯨꯃꯟꯈ꯭ꯔꯦ ꯅꯪꯕꯣ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯥꯟꯅꯒꯨꯝꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯂꯝꯕꯤꯗ ꯉꯥꯟꯕ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯁꯤꯜꯕꯤꯌꯥ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯤ ꯗꯥꯉꯥꯟꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯗꯥꯉꯥꯟꯕꯗ ꯁꯛꯊꯤꯕ ꯍꯥꯏꯖꯔꯔꯣꯏ ꯁꯥꯎꯔꯅꯣꯕ ꯑꯩ ꯃꯁꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯇꯧꯈꯤꯕꯩꯅꯤ ꯁꯤꯜꯕꯤꯌꯥ ꯅꯣꯠꯕꯨꯛ ꯄꯦꯟꯁꯤꯡ ꯑꯗꯨ ꯕꯦꯛꯇꯒꯤ ꯂꯧꯊꯣꯔꯛꯇꯨꯅ ꯉꯥꯟꯕꯗ ꯄꯤ ꯁꯦ ꯗꯥꯉꯥꯟꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏꯕ ꯑꯩꯅ ꯁꯛꯊꯤꯕ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯇꯅꯕ ꯅꯠꯇ꯭ꯔꯣ ꯅꯣꯠꯕꯨꯛ ꯀꯩꯀꯩ ꯄꯤꯔꯛꯂꯤꯕꯁꯦ ꯑꯩ ꯍꯥꯏꯔꯔꯣꯏꯕ ꯑꯩꯈꯣꯏꯒꯤꯁꯨ ꯗꯥꯆꯧ ꯉꯁꯤ ꯂꯥꯛꯀꯅꯤꯌꯦ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯣꯏꯅ ꯂꯩꯔꯛꯑꯅꯦꯕ ꯁꯤꯜꯕꯤꯌꯥꯅ ꯇꯥꯌꯣꯟꯅꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯪꯉꯛꯉꯩ ꯉꯥꯟꯕ ꯔꯦꯕꯤꯀꯥꯗ ꯑꯣꯟꯁꯤꯜꯂꯒ ꯔꯦꯕꯤꯀꯥ ꯃꯤꯉꯣꯟꯗ ꯄꯤꯕ ꯄꯣꯠꯄꯨ ꯑꯃꯨꯛ ꯍꯟꯗꯣꯛꯄꯁꯦ ꯐꯕ꯭ꯔꯅꯦ ꯔꯦꯕꯤꯀꯥ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯐꯠꯇꯦ ꯐꯠꯇꯦ ꯁꯤꯜꯕꯤꯌꯥ ꯗꯥꯉꯥꯟꯕꯁꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯐꯠꯁꯨ ꯐꯠꯇꯦꯕ ꯁꯤꯜꯕꯤꯌꯥ ꯅꯣꯠꯕꯨꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯕꯦꯛꯇ ꯍꯥꯞꯆꯤꯜꯂꯤ ꯁꯥꯊꯤꯕꯁꯤꯡꯁꯤꯗꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯦꯟꯈꯤ ꯔꯦꯕꯤꯀꯥ ꯉꯥꯏꯈꯨꯑꯣ ꯆꯠꯃꯤꯟꯅꯁꯦ ꯀꯩ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯃꯤꯁꯤꯕꯣ ꯔꯦꯕꯤꯀꯥꯁꯨ ꯁꯤꯜꯕꯤꯌꯥꯕꯨ ꯇꯥꯟꯅꯩ ꯉꯥꯟꯕ ꯑꯉꯥꯡ ꯁꯤꯜꯕꯤꯌꯥ ꯉꯥꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ
ꯉꯥꯟꯕꯗ ꯃꯣꯃꯣ ꯅꯣꯛꯁꯤꯜꯂꯝꯃꯤ ꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯍꯧꯏ ꯁꯣꯝꯗꯁꯨ ꯆꯤꯡꯂꯦꯟ ꯊꯧꯕ ꯅꯪ ꯃꯊꯛꯇ ꯀꯥꯔꯒ ꯃꯊꯛꯀꯤꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯜꯂꯣ ꯇꯥꯗꯗ ꯍꯤꯗꯥꯛ ꯑꯊꯤꯠꯄꯁꯦ ꯄꯤꯍꯜꯂꯛꯀꯦ ꯑꯩꯅ ꯁꯣꯝꯒꯤ ꯁꯔꯨꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯊꯧꯕꯅ ꯍꯣꯏ ꯗꯥꯆꯧ ꯑꯗꯣ ꯆꯥꯎꯕꯒꯤ ꯃꯅꯥꯛ ꯆꯠꯄꯗꯣ ꯅꯪꯒꯗ꯭ꯔꯣ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯊꯦꯡꯂꯅꯤ ꯆꯥꯎꯕꯗꯣ ꯑꯃꯨꯛ ꯁꯥꯎꯔꯅꯤ ꯉꯁꯤꯒ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯊꯧꯕꯅ ꯃꯊꯛꯇ ꯀꯥꯗꯨꯅ ꯊꯕꯛ ꯍꯧꯈ꯭ꯔꯦ ꯇꯥꯗ ꯁꯤꯃꯦꯟ ꯑꯊꯤꯠꯄꯗꯣ ꯄꯤꯈꯠꯂꯣ ꯂꯣꯏꯗꯧꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯊꯧꯕ ꯆꯦꯛꯁꯤꯡ ꯑꯗꯣ ꯐꯖꯅ ꯆꯟꯕ ꯍꯧꯔꯝꯕꯗꯒꯤ ꯈꯣꯡꯅꯦꯠꯐꯝ ꯆꯥꯍꯧꯗꯗꯅ ꯃꯈꯥꯗ ꯍꯥꯏꯊꯔꯛꯏ ꯃꯀꯣꯛꯅ ꯆꯦꯛꯇ ꯌꯩꯁꯤꯟꯗꯨꯅ ꯈꯨꯗꯛꯇ ꯋꯥꯟꯊꯈ꯭ꯔꯦ ꯏꯁꯨ ꯐꯖꯅ ꯊꯣꯛꯏ ꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯊꯧꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯊꯧꯕꯕꯨ ꯀꯣꯟꯈꯠꯂꯒ ꯂꯥꯎꯔꯛꯏ ꯆꯤꯡꯂꯦꯟ ꯊꯧꯕꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯅꯦ ꯁꯠ ꯁꯠ ꯑꯝꯇ ꯂꯥꯛꯑꯣ ꯆꯤꯡꯂꯦꯟꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯃꯊꯛ ꯀꯥꯔꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯣꯏ ꯍꯥꯏꯅ ꯂꯥꯎꯅꯕ ꯃꯈꯣꯜ ꯇꯥꯏꯌꯦꯅ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯏ ꯍꯥꯏ ꯅꯣꯏꯕꯨ ꯀꯩꯗꯧ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯧꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯀ꯭ꯂꯤꯅꯤꯛ ꯌꯧꯔꯒ ꯃꯀꯣꯛꯇ ꯃꯐꯝ ꯑꯃ ꯐꯣꯠꯂꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯃꯌꯨꯝꯗ ꯄꯨꯊꯔꯛꯏ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ ꯂꯩꯃꯅ ꯆꯥꯛ ꯏꯟꯕꯤꯗꯨꯅ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯄꯣꯊꯥꯍꯜꯂꯤ ꯆꯤꯡꯂꯦꯟꯁꯨ ꯁꯤꯜꯚꯤꯌꯥꯒꯤ ꯃꯅꯥꯛ ꯆꯠꯀꯅꯤ ꯍꯥꯏꯕ ꯄꯨꯡꯀꯥꯎ ꯀꯥꯎꯔꯨꯔꯦ ꯂꯩꯃ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯕꯕꯥꯗꯒ ꯈꯪꯍꯜꯂꯒꯨꯝꯁꯤ ꯆꯤꯡꯂꯦꯟ ꯏꯃꯥ ꯈꯪꯍꯜꯂꯔꯣꯏꯁꯦ ꯑꯃꯨꯛ ꯄꯥꯈꯠꯇꯅ ꯑꯅꯥꯕ ꯍꯧꯔꯛꯀꯅꯤ ꯑꯦ ꯑꯩꯗꯤ ꯀꯥꯎꯏꯗꯅ ꯆꯥꯎꯕꯗꯨ ꯀꯩ ꯀꯩꯅꯣ ꯋꯥꯠꯂꯤ ꯄꯩꯁꯥꯁꯨ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩ ꯉꯁꯤ ꯂꯥꯛꯀꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯃꯨꯛ ꯁꯥꯎꯔꯝꯃꯅꯤ ꯂꯩꯃ ꯑꯣꯟꯊꯣꯛꯄ ꯗꯁꯥ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ ꯍꯌꯦꯡꯗꯣ ꯉꯟꯇꯥꯅ ꯍꯦꯛ ꯆꯠꯄꯤꯔꯨꯔꯣ ꯏꯕꯨꯡꯉꯣ ꯑꯁꯣꯛꯄꯁꯤꯗꯤ ꯈꯪꯍꯜꯂꯒꯅꯨꯀꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯏꯃꯥ ꯈꯪꯍꯜꯂꯣꯏꯗ ꯆꯥꯎꯕꯗ ꯏꯃꯨꯡꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯝꯇ ꯈꯪꯍꯟꯅꯤꯡꯗꯦ ꯃꯥꯅ ꯍꯦꯟꯅ ꯋꯥꯈꯤꯅꯤ ꯏꯆꯜꯅ ꯋꯥꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯗꯣꯏꯅꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕꯅ ꯍꯦꯟꯅ ꯄꯛꯆꯩ ꯉꯁꯤ ꯑꯩ ꯂꯥꯛꯇꯕꯒꯤ ꯃꯆꯤꯟ ꯃꯆꯥꯗꯣ ꯇꯨꯝꯊꯣꯛꯇꯅ ꯁꯥꯎꯔꯝꯗꯣꯏꯗꯣ ꯃꯤꯠꯇ ꯎꯔꯦ ꯁꯣꯝꯗꯁꯨ ꯁꯤꯜꯚꯤꯌꯥ ꯃꯕꯨꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯔꯨꯝꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯔꯦꯕꯤꯀꯥ ꯀꯩꯅꯣ ꯅꯪꯅ ꯍꯪꯒꯠ ꯍꯟꯗꯥꯒ ꯆꯠꯇꯅ ꯂꯩꯔꯤꯗꯨꯅ ꯁꯤꯜꯚꯤꯌꯥ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯔꯦꯕꯤꯀꯥꯗ ꯌꯦꯡꯗꯃꯛ ꯌꯦꯡꯉꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯅꯔꯣꯜ ꯊꯣꯛꯇ꯭ꯔꯕꯣ ꯃꯤꯅ ꯍꯪꯉꯤꯁꯦ ꯈꯨꯝꯗꯦꯅꯦ ꯃꯥꯒꯤ ꯊꯣꯛꯄ ꯁꯨꯝ ꯇꯧꯔ ꯂꯩꯌꯦꯃꯤ ꯁꯤꯜꯚꯤꯌꯥ ꯀꯔꯤ ꯋꯥꯈꯜ ꯂꯥꯛꯑꯕꯅꯣ ꯈꯪꯗꯦ ꯃꯄꯥꯟꯗ ꯐꯠ ꯆꯦꯟꯊꯣꯛꯈꯤ ꯔꯦꯕꯤꯀꯥ ꯃꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯀꯥꯏꯗꯅꯣ ꯑꯃꯨꯛ ꯃꯥꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤꯁꯤꯅ ꯁꯤꯜꯚꯤꯌꯥ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯁꯥꯔ ꯍꯣ ꯁꯥꯔ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯕꯗ ꯇꯥꯗꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯁꯤꯜꯚꯤꯌꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯁꯤꯜꯚꯤꯌꯥ ꯉꯛꯅ ꯉꯥꯟꯕꯗ ꯌꯦꯡꯉꯤ ꯉꯥꯟꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯉꯥꯟꯕꯅ ꯁꯤꯜꯚꯤꯌꯥꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ ꯁꯤꯜꯚꯤꯌꯥ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯇꯧꯅ ꯋꯥꯜ ꯑꯗꯨꯗ ꯉꯥꯊꯔꯒ ꯂꯩ ꯇꯔꯥꯎ ꯇꯔꯥꯎꯕꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯀꯤꯔꯨ ꯀꯤꯔꯨ ꯉꯥꯟꯕꯗ ꯌꯦꯡꯉꯤ ꯉꯥꯟꯕ ꯇꯞꯅ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯤꯒꯅꯨ ꯉꯥꯟꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯋꯥꯜꯗ ꯊꯝꯂꯒ ꯁꯤꯜꯚꯤꯌꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯑꯥꯏ ꯂꯚ ꯌꯨ ꯁꯤꯜꯚꯤꯌꯥ ꯉꯥꯟꯕꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯤꯍꯨꯁꯨ ꯁꯨꯗ꯭ꯔꯦ ꯄꯥꯈꯠꯄꯗꯁꯨ ꯉꯥꯟꯕꯅ ꯑꯃꯨꯛꯀꯁꯨ ꯑꯉꯥꯡ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ ꯅꯪꯒꯤ ꯆꯝꯖꯕꯤ ꯏꯄꯪ ꯄꯪꯖꯕꯤ ꯅꯇꯧ ꯑꯗꯨꯗ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯁꯤꯜꯚꯤꯌꯥ ꯉꯥꯟꯕꯅ ꯉꯥꯡꯂꯤꯕꯗꯨ ꯑꯗꯨꯝ ꯇꯥꯏ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯗꯦ ꯉꯥꯟꯕ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ ꯁꯤꯜꯚꯤꯌꯥ ꯇꯔꯪ ꯆꯠꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ
ꯉꯥꯟꯕꯅ ꯑꯃꯨꯛ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ. ꯑꯉꯥꯡ, I love you. ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯏ. ꯁꯤꯜꯚꯤꯌꯥ ꯇꯔꯪ ꯆꯠꯂꯤ. ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈꯤ. ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯂꯩꯍꯧꯏ. ꯁꯤꯜꯚꯤꯌꯥ ꯃꯥꯒꯤ ꯔꯨꯝ ꯌꯧꯕꯒ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯤꯞꯄꯤ. ꯉꯥꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯩ. ꯃꯤꯠ ꯑꯗꯨ ꯐꯠ ꯄꯥꯡꯊꯣꯔꯛꯏ. ꯔꯦꯕꯤꯀꯥꯗꯤ ꯏꯉꯛ ꯉꯛꯏ ꯁꯤꯜꯚꯤꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ. ꯅꯨꯄꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯗ? ꯁꯤꯜꯚꯤꯌꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝꯗ ꯑꯃꯨꯛ ꯆꯪꯏ. ꯕꯦꯁꯤꯟ ꯃꯤꯔꯔꯗꯨꯗ ꯉꯥꯟꯕꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯏ. ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯏ. ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ. ꯔꯦꯕꯤꯀꯥꯅ ꯍꯪꯂꯕꯁꯨ ꯉꯥꯡꯂꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯁꯤꯜꯚꯤꯌꯥ ꯃꯕꯨꯡ ꯂꯥꯛꯇꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ. ꯃꯥꯒꯤ ꯀꯣꯛꯇ ꯉꯥꯟꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯦ. ꯁꯣꯝꯗꯁꯨ ꯉꯥꯟꯕ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯊꯟꯇ ꯃꯣꯃꯣ ꯅꯣꯛꯆꯩ. ꯁꯤꯜꯚꯤꯌꯥꯒꯤ ꯁꯛꯇꯝꯅ ꯊꯜꯂꯤ ꯃꯤꯠꯇꯁꯨ. ꯃꯣꯟꯗ꯭ꯔꯪ ꯅꯨꯡꯉꯥꯏꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ. ꯐꯣꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ, ꯃꯁꯤ ꯆꯩꯔꯣꯏꯁꯤꯅ ꯃꯨꯠꯀꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯍꯦ. ꯍꯜꯂꯣ. ꯗꯦꯕꯤꯀꯥ. ꯍꯜꯂꯣ ꯁꯥꯔ, ꯀꯩꯒꯤꯅꯣ ꯔꯤꯡꯗꯨꯕꯨ ꯑꯗꯨ ꯀꯨꯏꯅ ꯈꯤꯡꯍꯜꯂꯤꯗꯨꯕꯣ? ꯉꯥꯟꯕꯅ ꯑꯃꯨꯛ, ꯀꯥꯏꯗꯒꯤ ꯁꯥꯔꯅꯣ ꯑꯃꯨꯛ ꯅꯄꯩꯗꯨꯅ? ꯁꯥꯔ ꯈꯣꯏꯗꯤ ꯃꯅꯤꯄꯨꯔ ꯌꯧꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯦ. ꯀꯥꯎꯖꯗꯦ ꯀꯥꯎꯖꯗꯦ. ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯅ ꯃꯔꯣꯜ ꯑꯃ ꯖꯥꯠ ꯖꯥꯠ. ꯀꯔꯝꯕ ꯍꯦꯂꯣꯏꯕꯨ ꯑꯣꯛꯅꯈ꯭ꯔꯕꯅꯣ ꯈꯪꯗꯦ. ꯍꯦꯂꯣꯏ ꯑꯉꯥꯡ ꯑꯃ ꯑꯣꯛꯅꯔꯦ. ꯑꯗꯨꯅ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯖꯥꯠꯅꯤ. ꯑꯦ, ꯊꯕꯛ ꯆꯤꯜꯂꯤꯒ ꯍꯥꯏꯌꯦ? ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯇꯅ ꯃꯨꯠꯀꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ. ꯑꯝꯇ ꯊꯤꯈꯤꯒꯦꯀꯣ. ꯒꯨꯗ ꯅꯥꯏꯠ. ꯐꯣꯟ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯤ. ꯗꯦꯕꯤꯀꯥ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ, ꯍꯦꯂꯣꯏ ꯑꯣꯛꯅꯔꯦ ꯀꯥꯏꯅ ꯏ ꯌꯥꯝ ꯀꯥꯗꯧꯔꯤꯗ. ꯑꯩꯒꯤ ꯐꯣꯟꯒꯁꯦ ꯀꯛꯇꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯊꯣꯛꯅꯤꯡꯉꯛꯇꯧꯔꯤ. ꯁꯤꯗ ꯃꯥꯅ ꯂꯩꯔꯤꯉꯩꯗꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯝꯕꯅꯦꯕ. ꯁꯤꯜꯚꯤꯌꯥꯁꯨ ꯇꯨꯝꯕ ꯌꯥꯗꯗꯅ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯃꯤꯠ ꯑꯗꯣ ꯀꯣꯌꯣꯠ ꯂꯣꯠꯇꯅ ꯂꯩꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ. ꯅꯣꯡ ꯉꯥꯂꯤ ꯉꯥꯂꯤ ꯇꯧꯕ ꯑꯗꯥꯏꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯁꯤꯜꯚꯤꯌꯥ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ. ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯗꯅ ꯂꯩꯔꯤ. ꯍꯧꯒꯠꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤ. ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯑꯌꯨꯛꯀꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯍꯛꯆꯥꯡꯗ ꯌꯩꯍꯜꯂꯤ. ꯋꯥꯈꯜꯗꯗꯤ ꯉꯥꯟꯕꯒꯤ ꯈꯟꯗꯨꯅ ꯂꯩꯔꯤ. ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩ. ꯔꯦꯕꯤꯀꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯃꯃꯤꯠ ꯎꯏꯔꯤ ꯎꯏꯔꯤ ꯁꯤꯜꯚꯤꯌꯥꯒꯤ ꯐꯃꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯏ. ꯁꯤꯜꯚꯤꯌꯥ ꯃꯆꯤ ꯂꯦꯡꯗꯅ ꯎꯪꯗꯨꯅ ꯐꯝꯕꯗꯨ ꯎꯕꯗ ꯍꯧꯒꯠꯂꯛꯂꯒ ꯃꯅꯥꯛꯇ ꯆꯪꯉꯛꯏ. ꯅꯨꯄꯤ, ꯅꯪꯕꯨ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯣ? ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯂꯣ ꯁꯤꯕꯣ? ꯑꯩ ꯉꯜꯂꯤꯉꯩꯁꯤꯗ ꯁꯥꯔꯗ ꯑꯝꯇ ꯍꯥꯏꯍꯧꯔꯨꯈꯤꯒꯦ. ꯔꯦꯕꯤꯀꯥ ꯊꯣꯛꯈꯤꯒꯦ ꯇꯧꯏ. ꯁꯤꯜꯚꯤꯌꯥꯅ ꯔꯦꯕꯤꯀꯥꯒꯤ ꯈꯨꯗꯥꯡꯗ ꯐꯥꯔꯛꯏ. ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ. ꯑꯦ, ꯃꯤꯔꯣꯜ ꯂꯣꯜꯂꯦꯅꯦ. ꯉꯔꯥꯡꯗꯒꯤ ꯃꯔꯣꯜ ꯊꯣꯛꯇꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯂꯣꯜꯂꯦꯗꯣ. ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ? ꯁꯤꯜꯚꯤꯌꯥꯅ, ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯉꯥꯟꯕꯒꯤ ꯉꯥꯟꯕ ꯉꯥꯛꯇ ꯉꯥꯏꯔꯦ. ꯔꯦꯕꯤꯀꯥ ꯁꯤꯜꯚꯤꯌꯥꯗ ꯉꯛꯅ ꯌꯦꯡꯂꯛꯏ.